Han bong tada Taibang Manglan YouTube channel si bumeng tabiru ba mayam ko Rakesh na taram nok chabuk loina mayam ko nolong na krumjari mayam ngasi se yamna informative yamna knowledgeable oigadaba video amani sengna hai targadi ko kari gi matang dano haibada mayam ngasi gi topic asidi top amani ngasi gi topic asida mayam aina thamjadoi se mayam YouTube channel mathang delete tawrai ko delete tawrai se kari maram dagi no sengna haibada maram se koi ayamna kari channel sing delete tawge haibada koi gaming related channel sing gaming gi matang dai koi haibana singwa adagi guarantee oina paisa su phangani kaina sengna haidi online earning gumba hai tare asigumba video se online earning ki video sing online earning ki YouTube channel sing hojik delete tawrai kai mumda haja ke ba koina YouTube sida 1k subscriber yona bai hona bada kyam kuina sangi ma'am ko madu da koi kana gumgi subscriber 1 lakh 70 lakh plus laibu phawba channel se automatic delete tawine terminate tawine ko khudam oina koina community guideline lakpa taraga su 90 days ki manung da community guideline ahum lakpa taraga di koi channel se automatic oina dum delete tawgarni ko reason amta laitana khudak ta terminate tawbusu yauri ba sengna haga di YouTube channel se mai wakhan da kyam samgani ko haibadi akoina follower se subscriber se ama ani tang lakpa koi harawine ba ko sengna hajabarda myam aigi channel sida 200 plus video sing aina semjakhrabane ba ko ado loi kakkhre amna kaigino haibada thumbnail dagi so jikse strike na singba lae ba ko sengna hagadi se khudam moina paisa myam dei paisa su yam phangbi ai kaina haiba utna singba ado myam sengna hagadi video aisu kuire upload tawdaba ayamana reason di kaigino haibada handak tha ani hum dagi smaina YouTube channel se myam mathang kappa smai yaure ba ko sigi reason su oire ado thawai di yam ngai kaigino haibada video ma semada myam matam kyam sangi myam ko minute ama ani dal web nate ba han bada research tawdoni adagi upload tawdoni title tag description na singbo myam sema kadoni adu myam makha ta ba video sing haibadi kana ba dongi damakta knowledgeable informative hoiba video sing di yengba fangbigani Taibang YouTube channel sida sengna hagadi hojik se koi Play Store dagi phawba application sing review tawba hawda kana gumami channel sing terminate tawba delete tawba yawine ba ko ado 1 lakh subscriber yoba 70 lakh subscriber yoba 30 lakh subscriber yoba channel phawba delete tawrai ba moi wakhan do kai khalamgani myam yengbiu ado dum regular on khai sem no hona jage video sing marmaduna myamna support tawbiu myamna support tawbiba taragadi haidi ngasi bhaw tawrai ko myamna support tawbidana hojik aigi channel asida 15k plus hojik se subscribers yorabani myamna support tawbigi damaktani masi yorai se ko kaigino haibada koina 1k subscriber yongna hona kyam wai sini myam daina thamjaning wafam se ado myam daina hojik haijaning wafam di adomsu online gi game na singba sanaraba hojik se ko adom sanabironu kaigino haibada online game gi matang da ji fraud nung yam laktana koi bank gi freeze tawba khotpa sumba problem kyam leiba ko haibadi sengna hagadi game nung sidi hanadi akhoi ju kha tawme ado tokre ba ko ire tokiba kaigino hai maramda hojik se aina haijariba hojik day trading dagi oigera game dagi oigera paisa je koi fraud nung tawbugi yamna lei haidana complaint yam lei haidana bank nung freeze taw haidana smaina yam haibire ba ko toba site ju haire de koi friend following sing da su dum yawnei ko kana mongi akhoi da ju haibira ko su yawi smaina tawdana aigi bank je freeze tawgre khotkhre kaina ha ko su yawi myam daina thamjaning ba wafam di hoji je dong game sanabi ba taragadi game sanabi no haiba sini ado sanadaba yade haiba taraga su khara restart tawba game sing leiri ko myam aidi genuine oiba mokhoi sing do dum sanabi ai kasu kaide dong gi time pass ki adu su sima taw haina haijabadi na chande aibadi adom na tawde ade haragadi ko hanna khanthabiraga hanna yengsinbira matungda haiba application asi karino kamdau bogi hamna singbodo khangbira matungda sinabiu haiba sini myam daina thamjaningi wafamje ado mayam daina game nungi di recommend tawde ko kaigino haibada game sidi yange sanabiu no jingo tamsidadi haiba ja haijari ngasi video asi matang san lo sinjarge yam sangna tawjarage next ta aina video ama yam thubida video ama upload tawkadoine haiba video asida yam knowledgeable yam informative oiba video oigadoine haibasi kari matang dano haibadadi haijaroi punna khangminarsi video du yenga kanda ko ngasi gidong tadi matang saida kainarsi soikiba lankiba yawbsu yengbiriba myam punom na ngakpigani thank you for watching